Patadar singda mangzongna khangalamba amata tawdana mayang Imphal khong ahanbi makhagi nga farm leidiba lamgi saruk singbo Loktak Pat ki area ni haiduna Leingakna lam lousinba hotnarakadi mayokta mayang Imphal Bengon gi loumi singna khongjang changsinkhre khongjang adunga se ayupung 13 rom taba matamda mayang Imphal khong ahanbi makhagi nga farm gi area da changsinkhibani khongjang aduda thasi ki kunkatarukta Leingaki Kaf and PD Minister Susindro na luchungba team mamana Loktak Pat ki lam lousinnaba miyam khangnanaba Portland Metrin season aduna leibak tauramba mafam sing meeyamna amuk phumjen ke khongjang adugi matangda Joint Youth Development Committee mayang Imphal gi President CH Achobana Loktak Pat kanbasi mayang Imphal Bengun gi meeyamna supami amadi sogattuna lakle adubo handak Leingakna meeyamda khangalamba tawdana lousinnaba honariba lamsing asisu matam kayagi mamangdagi khunja singda patata duna nga farm tawduna hingnabagi lambi oiriba mafamni Maramasina Leingakna handak lokhatlakli bathabak asi Bengun gi meeyamna yabangamloi amade makhata na Leingak asi na ngammi haibagi matagum na patadar singda mangzongna na khangalamba amata tawdana lam lousinnaba honarabade loumi meeyamna chap chana thengnagani Maramasina ingna trikna leijariba mayang Imphal Bengun amade khong ahanbi makhagi lamgi area da Leingakna irang thokna bathabak amata tawbiganu haike Tarapudagi leiraba patatara leirama famasdeida ngasa ikhang hawna department na sumaina kolen thadalaga kot bokor patorambasi ngasi maige somda leiriba maruina bengun mayang Imphal prajana yaningde masugumba thabuksi pawi ambu pidana hekta department na natraga hekta MLA minister singna natraga hekta council authority singna ngammi haibi matagum hekta lorupta sumai changa gano tawbasi masi yaningde haina ngasi miyam thola kanda nahal boy laaga toramba jaga singsi hujujik koi mafam sida phunjanjare hari posi makhata na government gi Tabuk Chakot Torangi Madamda Natragana, Loktak Kanabagi Madamda, Taropasi, Sengna, Aisa, ZYDC President, Aku Isasu, Loktak and Basipami, Haitari, Adu, Mam Handle River Prasing to Loktak and Basipame. Madam di Haukiba Mamanga, Aku 2018 1920 Adwai, Daga Sai Loktak, the Yums hasn't Bokosan, but the Loktak Pata, Betrina, Papa Korpadum, Mayanjing, Yaro, Hana, Sarkari, my kid, I think Baka Lagra was an Ampuda, I won't be manning Haitari, Mam Hans Haki, Sideda. Loktak tayum sadala lerambagi ai sa gi tim haita ko media tim ko puna chat roga survey to bu thena ki bale adum basing do ko LDA gi mai kai da